Hi. Matau karamna khoina NFT non fungible token se kamaina khoina create tawtuino haibudugi matangda ayam tentakpa magi step by step process am khak thamjage ado actually yamna layman oiba akhoigi mi amadadi NFT se akhoina hojik ngangi basina enough oiroi maramdi magi background se yamna technical oiba part khara yaubuna ado ngasai aina hojik thamiba sigi process si ye tar kanda haiba poto khina kanambana internet ta mu jeng ko torga mana hapet idea amadi phangni haitar awna aina pidu sidi just overview du neba kamaina work to we have du gi wane aw yamna inner technical du di even live demonstration ga piraga khoi to darka ta na thamjage so ahanba step ta akhona NFT ma create to matam da kamain to NFT haiju in one sense business amane na khoina khan bi ai aduna ngasai gi aina create to do NFT si karino haiba ma khoi khangbam change haidi ma se karambe asset ta khoina create to do no aduga plus magi business goal kaino di maju business ne ba aina NFT du semaga kaimda paisa thoi doi targadi art thokte ai tar maram de khoi NFT ji create to buda su akhoi paisa khadi change ba ko aduna ngasai ge ai ahambada aina han haigi matamda ngasai ge khoina NFT si digital asset ngasai ge usually common noina habani sida limited oina si khak to godong na habana te exclusive so sida khoina music kumba sound degi khoi gi digital picture art photography adai ngasai ge video sumba myam haigre so sidajda hujik se khoina makhan makha kya gi magi business motive haiba tare magi NFT du kamaina valuable ohenduino haiba matang sida khoi gi kano myam am leiri hoi se anoba method myam am mijing se wa out tongnari hai tare so recently aigi experience da aina mamangi December da aina NFT makhak lei so haiba NFT se leiba matam da haiba NFT se bu create tawriba misak se khoi gi Malaysian kanone mase Indonesian akhoi gi khara mayam maming leiba speaker makhak haiba tare so aina sum follow to jarapa sahi manga taruk aduna makhoina to isi kamain to ga hai kanda NFT sing asai gi just art to khatang jon bana tab art to ai picture ma lei moidagi ko ado leibudu khatang nattabida ngasagi makhoina NFT du da makhoina value khara piba sigi art se leiba mi sida highway speakers na ke doge hai kanda ngasagi magi anoba book release tauba amalai highway sing sigi special edition amamam akhoi da pi picture du gi mathakta adudagi amu magi oiba akhoi gi event or group leiri hai tare ko event sinbada online da kai da haiba NFT si paiba mi sing sida haiba event ji khoina changba matam da sijinaba matam da ngasai gi free pass pibagumba ko sigumba ngasai gi haiba di art to khatang da depend to da bida art to gi value do haiba NFT du ma leiba gi aigi ai paiba engonda atopa value myam ma makhoina add on toraga pina bo honaiba sumain to dana ngasai for example ai case ta high tar suppose ai NFT create to re se now haiba NFT do aigi suppose event sinbe ai suppose seminar to ren lor je workshop to ren lor je suppose khoi NFT lising ama thadoge market sida now haiba potu haiba NFT si leiba mi sing sina haiba ngasai gi event si changbe aba season aba yaba akhoi gi attend to yaba then audagi haiba potu mana heng NFT suppose aingon de mana lupa songa le re lor se haiba pot si kana bom na su yengning dui ne ba ngasai gi aigi seminar ji lakning en lor je so lakning bo matam da mana lupa songa da lei mi du no horen monda lupa sama panda yolaga ngasai NFT do mu amadagi leira aga ma mu lakpasu yai ko secondary market ta sumain to na ngasai gi akhoi gi hujik se sidaina tham janingi bo point di NFT hai kan sida ngasai gi kamaina ai value ji wangkhal anduino haibase masi business goal yamna phajaba amakha darka tai aduna se NFT si karamba makhani NFT create tawduino ai art kamba art makhan tawduino haibdu khoina khandu kanda digital asset to khandu kanda plus ai gi business goal si amu akhoina khangba amaga changi hai tare then number 2 da kai darka ta khoina nan high grade any NFT je khoi blockchain
haiba technology si sina duini sida khoi blockchain je mu makhan makhan myamam lei adubu ngasai gi khwai de gi huji khoina NFT je sinari ba NFT bu akhoi gi use story ba kano se myam na market ta khwai am sinai je blockchain je ethereum hai auna ethereum akhoi gi blockchain karamba blockchain je khoi sina duino je khoi decide to bom sangi haiba pa se khang technical oi hana blockchain khangdri ba mina di haiba po se online da gaida kitang research to bi ma cham changani ko auna nga sai khoi na huji myam myam hainai ba ethereum ji na khwai de gi common oi ba blockchain kano ne huju ji ki oina type akhoi gi NFT khwai de gi yamne use to ba ko aduga atopa myam lei ko huji akhoi tezos polkadot eos litecoin cosmos makhan myam am lei gre then aduda horen ke doga hai kanda nahan khoi gi kano se haiba mayam si sizina ba matamda horen akoina magi transaction fee khar khar loi lei ka haiba si transaction fee ji amaga khaga manade makhan mai blockchain makhan dugi matungina adugi number 3 da ahum subudong kai darka tai akoina horen NFT leiba na lei duri myam ji akoi gi crypto gi through da loi leina ka dui ngak tani akoi chumna gi pesa jina lei dui na teba akoi gi chumna hujuk leiba currency jina ngasai gi crypto currency amana lei dui ni aduna ka dore ngasai gi akoi da crypto wallet amamam akoi hana lei tabya de ai NFT si sina gi hai ta ga de auna ngasai gi akoi sida mu ngasai gi crypto wallet si lakpa matam da mai magi standard makhan lei ko so akoi ethereum gi leijari then akoi ngasai gi smart chain BEP ga 721 ga mai standard kha lei si technical level poni but smart standard makhan lei so out of this akoi anyway crypto wallet amadi ai leite ade hai tara ko ngasai akoi NFT si hange hai tara ga di sijina ge hai tara ga di then adui matungda akoi gi crypto wallet sidong ka dorni ngasai gi aigi kano paisa khara hapsal lani ko akhoi gi normal kano si so hapsan bahai si kano akhoi paytm da paisa top up taw gumne amain taw na ngasai gi aigi sen khara aduda hapaga thamba ma change ba maramdi horen akhoina NFT ji create to ko matam da kedauge hai kan si da makhoina charges khara lowri ba hai je khoi kai koi gas sana koi ethereum da makhoi je gas hai ba auna ngasai gi akhoina hai ba kano si NFT si create to na hona po tamda charges khar satkani haiba charge to akhoi crypto wallet to degi horen paisa du kano to duini thi duini aduna ngasai gi akhoi payment han hapa ga thamda ya de adu akhoina ngasai gi crypto wallet to top up to bom sange adedi ngasai gi akhoina marketplace ngasai akhoina NFT du akhoi yon duini mi atopana leibe ana ba hona duini awna horen NFT gi marketplace ko number 5 ta NFT marketplace ma akhoina khanbam sange ado recently aina aigi hujik leiriba NFT si khoi OpenSea ko ngai OpenSea.io na si one of the khoi yamna popular oiba NFT marketplace ni ado OpenSea.io jida .io jida khoina maji leinari ji kaino ha kana maji blockchain ji Ethereum da sijinaba Ethereum da base to ba khoi keno ne khoi gi platform have tare marketplace sidai da sangmo tamda mayam loi uni ngasai gi atopo hujik yoliba keno mayam am leibani ngasai khoi gi crypto NFT art mayam am yoli sida ko ado hai mayam si sigi through da akhoina yonbe ado si khatangna loi haibanate atopa mayam am lei atopa ko ado sijina just ai gi experience ina ai atai disinadri sigi OpenSea marketplace si khatang sinada ngari ko almain tawna akhoina once haiba OpenSea.io guma suma marketplace samada ai account hangani account hanga matung do horen ka dorni ngasai number 6 da akhoi account hangani adui matung da ai ngasai gi NFT art haiba tare ai gi music oigra moigra asset tu akhoi horen magi upload tongna ba facility yaungani then ai gi profile lo yaungani on a once da khona marketplace da account open to ganda akhoi magi process mai daka taba process khale ngani ko upload to file do upload to wa then magi akhoi profile jing happy ba adui matung da last da ngasai akhoi gi same gi ba akhoi gi crypto wallet si ga ai gi marketplace si ga ani si link up to wa ama kha change last da ko sumain to na sigi yamna chamba akhoi gi step taret muksini adu hai si pura completely ngasina ahan ba taba mi oi taragadi
cryptocurrency khangdriba then blockchain kaino khangdriba adoi targadi akhoi siposi kitang naina bam sange hana ko haidi understand tawda kitang ahambe hek mi amana tabada bhap taba kitang wabani aduna ngasagi haiba sigi point sina isam chamna leme namna chorakna sum overview duma smaina ai point taret si thamjage sigi point khar ji thamaga ai NFT kamaina create tawdagi have process to ai matang sida losenjage ma'am thank you for watching aduga hayeng dagi di ai anowa larik amamu paikhatjage thank you